ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯈꯛꯇꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯪ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯗꯦ꯫ ꯊꯥꯅꯤꯜꯅ "ꯑꯩꯕꯨ ꯀꯔꯝꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯃꯥ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯤꯃꯨꯛ ꯍꯣꯠꯅꯕꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯇꯧꯔꯤꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯝꯃꯤ꯫ ꯅꯣꯏꯅ "ꯀꯩꯗꯧꯔꯦ ꯅꯨꯄꯥ? ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯗꯨꯅ? ꯅꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯑꯃꯨꯛꯇ ꯄꯤꯖꯔꯨꯁꯣ꯫ ꯑꯩ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯉꯥ ꯈꯔ ꯐꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅꯣꯏꯗꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ "ꯄꯦꯜꯂꯕꯗꯒꯤ ꯂꯥꯏꯕꯛꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯨ ꯃꯗꯨ ꯂꯥꯛꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯊꯣꯡꯒꯠꯄꯤꯌꯣ꯫ ꯑꯩ ꯑꯉꯥꯡꯁꯤꯒ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ." ꯊꯦꯝꯕꯨꯡꯅ "ꯉꯝꯗꯦ, ꯅꯪꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ." "ꯀꯔꯤ ꯅꯨꯄꯥꯅꯣꯕ ꯁꯤꯕꯣ? ꯑꯩꯁꯨꯅꯦ ꯌꯥꯗꯕꯒꯤ ꯍꯥꯏꯕꯅꯦ꯫ ꯍꯩꯇꯦꯕꯀꯣ ꯀꯔꯤꯅꯨꯡꯒꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯂꯧꯔꯨꯕꯗꯣ ꯈꯪꯗꯦꯕ ꯑꯩ꯫ ꯅꯪꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯕꯣ? ꯄꯥꯝꯗ꯭ꯔꯒꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡꯗꯨ ꯍꯨꯏ ꯈꯣꯡꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯊꯦꯝꯕꯨꯡꯒꯤ ꯃꯇꯧꯗꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯁꯥꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯦꯝꯕꯨꯡꯗꯨ ꯍꯨꯏ ꯈꯣꯡꯂꯒ ꯃꯌꯥꯝꯕ ꯃꯇꯩꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯉꯥꯗꯣ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯣ. ꯅꯃꯥꯅ ꯐꯥꯅꯤ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯤ. ꯍꯧꯖꯤꯛꯀꯤꯗꯤ ꯉꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯆꯥꯔꯣ ꯀꯩꯗꯧꯒꯦ?" ꯊꯣꯏꯕꯤꯅ "ꯕꯕꯥ, ꯑꯩ ꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯔꯣꯏ. ꯑꯩ ꯆꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯗꯤ ꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯔꯣꯏꯀꯣ." ꯃꯁꯤ ꯈꯨꯄꯥꯛꯁꯤ ꯍꯦꯛ ꯊꯥꯖꯤꯟꯗꯅ ꯍꯥꯏꯕ ꯉꯥꯡꯁꯤ ꯇꯥꯗꯦꯅꯦ ꯃꯁꯦ꯫ ꯊꯦꯝꯕꯨꯡꯅ "ꯇꯥꯆꯧ, ꯀꯩꯅꯣ ꯑꯉꯥꯡꯗꯨ ꯇꯧꯔꯤꯗꯨꯕꯣ? ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯏꯕꯣ, ꯍꯥꯏꯕ ꯉꯥꯡꯕꯒ ꯑꯝꯇ ꯇꯥꯗꯦ. ꯅꯌꯥꯝꯕꯁꯤ ꯂꯣꯏꯔꯦ ꯍꯥꯏꯌꯩꯗꯦ ꯏꯕꯣ. ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ." "ꯀꯩꯅꯣ? ꯏꯇꯩꯃꯅ ꯌꯥꯝ ꯂꯥꯛꯅꯕꯤꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏ ꯂꯩꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗꯨ ꯃꯌꯥꯝꯕꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯏꯅꯣꯏꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ "ꯏꯇꯩꯃ, ꯉꯥ ꯐꯥꯔꯨꯔꯤꯔꯣ?" "ꯍꯣꯏꯅꯦ, ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ? ꯆꯨꯝꯅ ꯀꯣꯏꯊꯣꯔꯛꯄ꯭ꯔꯣ?" "ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ. ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯛꯀꯦ?" ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯏꯅꯣꯏꯗꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯇꯣꯡꯒꯣꯜꯗꯨ ꯂꯧꯊꯣꯛꯂꯒ ꯊꯦꯝꯕꯨꯡꯗ ꯇꯣꯡꯒꯣꯜ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ "ꯁꯤꯗꯤ ꯐꯅ ꯌꯥꯝꯃꯤꯅꯦ. ꯑꯩꯁꯨ ꯈꯔ ꯄꯨꯈꯤꯒꯦ." ꯍꯣꯏ, ꯄꯨꯑꯣ." ꯊꯣꯏꯕꯤꯅ "ꯏꯃꯥ, ꯈꯨꯔꯥꯇꯣꯟꯅ ꯉꯥ ꯄꯨꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯆꯥꯗꯣꯏꯕ?" ꯊꯥꯅꯤꯜꯅ "ꯍꯩ, ꯃꯁꯤꯗꯤ ꯅꯣꯏ ꯈꯨꯔꯥꯇꯣꯟꯗ ꯂꯣꯏꯅ ꯄꯤꯔꯣꯏ. ꯅꯪꯒꯤ ꯆꯥꯅꯕ ꯈꯔꯁꯨ ꯈꯥꯛꯇꯣꯏꯅꯤ." ꯅꯣꯏꯅ "ꯑꯇꯣꯝꯕ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯊꯣꯡ ꯈꯔ ꯆꯥꯗꯕꯅꯤ. ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ." "ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯇꯩꯃ." ꯑꯁꯨꯝ ꯇꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯊꯦꯝꯕꯨꯡꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯕꯤꯗꯨ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯁꯨ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯏꯅ "ꯍꯩ ꯊꯣꯏꯕꯤ, ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯔꯤꯅꯤ ꯅꯪꯕꯣ. ꯑꯩꯕꯨ ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯅꯥꯀꯜꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ "ꯃꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯇꯥꯁꯤꯟꯅꯗꯕꯤꯒ ꯇꯧꯏꯅꯦ. ꯍꯩ, ꯈꯪꯅꯤꯕ ꯅꯪ, ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯕ ꯃꯁꯦ. ꯏꯃꯥ, ꯑꯩ ꯍꯧꯒꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯤꯡꯈꯩ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯟꯗꯅ ꯍꯧꯒꯠꯂꯝꯃꯤ꯫ "ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ. ꯍꯩ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒꯅꯦ ꯆꯥꯛ ꯊꯣꯡꯈꯠꯂꯣ. ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯧꯕ ꯂꯩ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯏꯗꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯃꯥꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯅꯥꯀꯜꯗ ꯂꯣꯌꯥꯁꯨ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯆꯠꯂꯣ. ꯅꯄꯥ ꯅꯦꯡꯈꯣꯜ ꯇꯧꯔꯤꯕꯗꯣ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯑꯗꯨꯗꯤ ꯇꯜꯂꯤ. ꯑꯩꯅ ꯇꯧꯕꯗꯣ
ꯌꯦꯡꯕ ꯋꯥꯏꯒ ꯌꯦꯡꯕ ꯌꯥꯗꯦꯒ ꯄꯥꯝ ꯍꯦꯛꯇ ꯆꯩꯔꯦ ꯑꯩ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯒꯦ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯛꯇꯣ ꯊꯣꯡꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯂꯣꯌꯥꯗꯨ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯇꯝꯅꯥꯅ ꯍꯩ ꯂꯣꯌꯥ ꯀꯥꯏꯗꯅꯣ ꯏꯆꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯂꯣꯌꯥ ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯥꯞꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯖꯩ ꯍꯥꯏꯕꯅꯣ ꯑꯩ ꯅꯣꯏꯒ ꯁꯤꯟꯅꯗꯨꯅ ꯋꯥꯔꯦꯝ ꯁꯨꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯇꯝꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯅꯣꯛꯂꯒ ꯌꯦꯡꯍꯧꯔꯝꯃꯤ ꯆꯦꯊꯣꯏ ꯆꯦꯊꯣꯏ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯄꯩꯊꯣꯛꯑꯒ ꯂꯥꯛꯏꯗꯨꯅ ꯂꯝꯕꯤꯗ ꯆꯦ ꯇꯝꯅꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯛꯅꯔꯛꯏꯕ ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯂꯣꯌꯥꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯏꯅꯣꯏꯗꯨ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯅꯤ ꯍꯥꯏꯅ ꯆꯠꯂꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯃꯒ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ ꯅꯣꯏꯅꯣꯏꯒ ꯅꯨꯄꯤ ꯑꯃꯒ ꯃꯁꯝ ꯀꯟꯅ ꯐꯣꯏꯅꯔꯛꯄꯗꯨꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯅꯣꯏꯅꯣꯏꯅ ꯑꯩꯕꯨ ꯈꯥꯝꯒꯅꯨꯅꯦ ꯃꯁꯤꯒꯤ ꯁꯦꯛꯄꯤ ꯃꯃꯤꯁꯤꯒꯤ ꯃꯁꯝꯁꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯣꯏꯗꯠꯀꯦ ꯈꯪꯒꯅꯤꯗꯅ ꯂꯥꯏꯕꯤꯅ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯒꯤ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯔꯅꯤ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯥꯝꯅ ꯈꯥꯝꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯂꯒ ꯑꯃꯨꯛ ꯀꯟꯅ ꯐꯣꯏꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯄ ꯌꯥꯗꯕꯗꯨꯗ ꯀꯥꯏꯅꯊꯪꯗ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ ꯅꯣꯏꯅꯣꯏꯅ ꯏꯁ ꯂꯣꯏꯅ ꯆꯣꯠꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅꯣꯏꯗꯨ ꯐꯤ ꯀꯥꯝꯂꯒ ꯃꯐꯤ ꯑꯆꯣꯠꯄꯗꯨ ꯀꯟꯊꯣꯛꯂꯝꯃꯤ ꯑꯇꯩ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯈꯔꯅ ꯃꯈꯣꯏꯗ ꯌꯥꯎꯔꯛꯄ ꯃꯐꯤ ꯃꯔꯣꯜ ꯄꯤꯗꯨꯅ ꯆꯣꯠꯂꯤꯕꯗꯨ ꯍꯣꯡꯗꯣꯛꯍꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯣꯏ ꯅꯨꯃꯤꯠꯇꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯕꯤꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯅꯤ ꯆꯠꯈ꯭ꯔꯒ ꯑꯝꯇ ꯌꯣꯟꯗꯕꯤ ꯂꯩꯁꯤꯅ ꯀꯩꯗꯧꯔꯒꯦ ꯁꯦꯛꯄꯤ ꯃꯥꯟꯕꯤ ꯑꯃꯒ ꯁꯝ ꯐꯣꯏꯅꯗꯅ ꯑꯃꯠꯇ ꯌꯣꯟꯗꯅ ꯍꯜꯂꯦꯗꯅ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯁꯤꯅ ꯄꯤꯗ ꯈꯠꯅꯔ ꯂꯥꯛꯏꯁꯤꯕꯨ ꯀꯝꯗꯧꯔꯤꯅꯣ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯑꯩꯅ ꯈꯠꯅꯅꯤꯡꯗꯅ ꯈꯠꯅꯕ꯭ꯔꯣ ꯃꯈꯣꯏꯅ ꯍꯦꯛ ꯇꯧꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅꯣꯏꯗꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯂꯤꯕ ꯄꯣꯠꯂꯥꯡꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯆꯪꯈꯤꯕꯗꯨ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯗꯨ ꯃꯪꯒꯣꯜꯗ ꯌꯣꯡꯈꯝꯗ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯇꯝꯅꯥꯒ ꯃꯃꯥꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯅ ꯍꯩꯃꯥ ꯏꯆꯦ ꯀꯔꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯅ ꯀꯔꯥꯏ ꯂꯦꯡꯂꯨꯕꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯕꯤꯔꯝꯃꯤ ꯇꯝꯅꯥꯒꯤ ꯃꯃꯥꯅ ꯅꯣꯏꯒꯤ ꯊꯪꯅꯕꯁꯤ ꯂꯩꯕ ꯃꯥꯏꯕꯤꯗꯨꯗꯅꯦ ꯏꯆꯥꯅꯨꯄꯤꯁꯤ ꯌꯦꯡꯂꯨꯕꯅꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯥꯏꯕꯤ ꯇꯥꯟꯅꯔꯤꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯃꯪ ꯃꯍꯥꯗ ꯑꯀꯤ ꯑꯈꯪ ꯇꯣꯏꯅ ꯇꯧꯏ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯃꯥꯒ ꯂꯥꯏꯖꯒ ꯋꯥꯔꯤ ꯇꯧꯔꯤ ꯇꯝꯅꯥꯗꯤ ꯂꯣꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯌꯦꯡꯂꯤ ꯃꯗꯨꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏꯗꯨꯕꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯁꯤ ꯈꯟꯅ ꯇꯝꯅꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯀ꯭ꯔꯣ ꯑꯣꯠꯇꯨꯅ ꯂꯣꯌꯥꯕꯨ ꯌꯦꯡꯂꯤ ꯂꯥꯏꯖꯅ ꯕꯤꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯡꯂꯤꯕꯕꯣ ꯏꯅꯦ ꯀꯩꯁꯨ ꯌꯦꯡꯗꯦꯗ ꯇꯝꯅꯥ ꯂꯥꯏꯖꯅ ꯀꯔꯤ ꯌꯦꯡꯂꯤꯅꯣ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯂꯥꯏꯖꯒ ꯇꯝꯅꯥꯒꯤ ꯃꯃꯥꯒꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯇꯝꯅꯥꯒꯤ ꯃꯃꯥꯗꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯥꯗꯨ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯈꯨꯜꯗꯨꯗ ꯂꯩꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩꯅꯧ ꯍꯨꯔꯥꯜꯂꯝꯃꯤ ꯂꯣꯌꯥꯅ ꯆꯦꯊꯣꯏ ꯈꯔ ꯍꯦꯛꯗꯤ ꯍꯜꯂꯁꯤ ꯉꯥꯏꯈꯣꯍꯦ ꯈꯔ ꯍꯦꯛꯈꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯍꯩꯅꯧꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤ ꯂꯣꯌꯥꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯌꯦꯡꯂꯝꯃꯤ ꯂꯣꯌꯥ ꯍꯅꯨꯕꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯆꯦꯊꯣꯏ ꯍꯅꯨꯕꯤ ꯂꯥꯛꯏ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯊꯣꯏꯕꯤ ꯂꯣꯌꯥꯅ ꯆꯤꯡꯂꯤꯕꯗꯨ ꯊꯧꯁꯥꯗ ꯍꯩꯅꯧ ꯑꯃ ꯂꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯑꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯄ꯭ꯔꯞ ꯆꯤꯡꯉꯤꯗꯨꯕꯣ ꯍꯩꯅꯧ ꯈꯔ ꯍꯦꯛꯄ ꯌꯥꯔꯤꯕꯅꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯌꯥꯅꯤꯕ ꯍꯅꯨꯕꯤꯗꯨꯒꯤ ꯂꯤꯆꯩꯅ ꯅꯪꯒꯗ ꯁꯥꯟꯊꯔꯗꯤ ꯐꯖꯅꯤ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯃꯧꯄꯥꯗꯨ ꯍꯨꯔꯥꯜꯂꯛꯂꯤꯕ ꯍꯩꯅꯧꯁꯤꯡꯗꯨ ꯄꯨꯈꯝ ꯑꯃꯗ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯐꯖꯅ ꯃꯦꯠꯂꯒ ꯆꯥꯔꯝꯃꯤ ꯂꯣꯌꯥꯅ ꯆꯦꯊꯣꯏ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯍꯩꯅꯧꯁꯤ ꯐꯖꯅ ꯍꯥꯎꯏ ꯍꯥꯎꯅꯤꯕ ꯌꯥꯝꯅ ꯍꯦꯛꯄ ꯃꯇꯝꯗꯅ ꯆꯦꯊꯣꯏ ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯗꯅ ꯃꯤꯒꯤ ꯁꯔꯨꯛ ꯈꯥꯛꯇꯕꯤ ꯂꯣꯏꯅ ꯍꯦꯛꯇ ꯇꯛꯁꯤꯜꯂꯤ ꯆꯥꯕꯗꯨꯕꯨ ꯀꯅꯥꯅ ꯃꯤꯒꯤ ꯌꯦꯡꯅꯒꯦ
ꯆꯥꯕ ꯌꯥꯔꯤꯈꯩ ꯂꯣꯏꯅ ꯆꯥꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯗꯨ ꯃꯌꯥꯏ ꯍꯤꯒꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯁꯥꯎꯅ ꯂꯣꯌꯥꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯂꯣꯌꯥ ꯃꯆꯦꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯁꯨꯒꯠꯂꯒ ꯑꯅꯥꯕꯗꯨ ꯈꯪꯂꯝꯃꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯍꯩꯅꯧ ꯃꯦꯠꯄ ꯆꯥꯕ ꯂꯣꯏꯔꯒ ꯂꯣꯌꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯂꯣꯌꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯏꯕꯦꯝꯃ ꯂꯥꯏꯖꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯍꯩꯊꯣꯏꯕ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯑꯩꯅꯗꯤ ꯂꯧꯕꯨꯛꯇ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯑꯆꯥ ꯑꯊꯛ ꯈꯤꯇ ꯊꯤꯜꯂꯨꯆꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯣꯡꯃꯇ ꯂꯩꯕ ꯍꯩꯅꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯏꯕ ꯆꯦꯊꯣꯏ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯔꯥꯏꯅꯣ ꯆꯥꯅ ꯊꯛꯅꯕꯗꯨꯕꯣ ꯑꯩ ꯌꯥꯔꯦ ꯅꯪ ꯂꯩꯇꯗꯅꯅꯦ ꯑꯋꯥꯡꯒꯤ ꯇꯣꯡꯕꯗ ꯍꯥꯞꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯅꯥ ꯍꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯨꯜ ꯍꯣꯡꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯝꯅꯥꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤꯗ ꯅꯧꯅ ꯈꯨꯜ ꯍꯣꯡꯂꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯦ ꯅꯪꯅ ꯈꯔ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯤꯌꯨ ꯇꯜꯂꯤꯕ ꯏꯃꯥ ꯍꯥꯟꯅ ꯈꯪꯅꯕꯁꯨ ꯅꯠꯇꯅ ꯍꯩ ꯇꯟꯒꯅꯨ ꯈꯔ ꯆꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯦꯛ ꯇꯧꯕꯤꯌꯨ ꯇꯝꯅꯥ ꯃꯃꯥꯅ ꯍꯥꯏꯕꯗꯨꯗ ꯇꯜꯂꯁꯨ ꯇꯟꯅ ꯊꯪꯅꯕꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯇꯝꯅꯥ ꯊꯪꯅꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯕꯥꯅ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯏꯇꯥ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯗ ꯕꯦꯝꯃ ꯏꯆꯥꯅꯨꯄꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩ ꯂꯥꯎ ꯋꯥꯔꯤ ꯇꯧꯔꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯇꯝꯅꯥꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯏꯕꯦꯝꯃ ꯂꯩꯁꯤ ꯊꯪꯅꯕꯒꯤ ꯅꯃꯥꯟꯅꯕꯤꯁꯦ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯣ ꯏꯃꯥꯅꯦ ꯆꯥꯅꯕ ꯁꯦꯝꯕꯤꯔꯛꯀꯦ ꯍꯣꯏ ꯏꯃꯥ ꯏꯇꯥ ꯁꯤꯗ ꯐꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒ ꯂꯩꯁꯤꯒꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯝꯅꯥꯒ ꯂꯩꯁꯤꯒꯗꯨ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯅ ꯂꯣꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯅꯥꯅ ꯂꯩꯁꯤꯕꯨ ꯈꯨꯜꯗꯨꯒꯤ ꯎꯀ꯭ꯔꯣꯡ ꯑꯃ ꯂꯩꯔꯤꯗꯨꯗ ꯑꯇꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯗ ꯃꯥꯁꯨ ꯌꯥꯎꯍꯜꯂꯝꯃꯤ ꯇꯔꯨꯅ ꯂꯩꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯏꯇꯥ ꯇꯝꯅꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯣ ꯍꯣꯏ ꯈꯪꯅꯤꯡꯉꯦ ꯏꯇꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯄꯥꯈꯪ ꯃꯆꯥꯗꯣ ꯇꯝꯅꯥꯅ ꯃꯣꯏꯁꯤꯗꯤꯕ ꯀꯅꯥꯅ ꯍꯥꯏꯅꯣ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯈꯪꯗꯦꯀꯣ ꯇꯔꯨꯅ ꯈꯪꯉꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯅꯥꯏꯗ꯭ꯔꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯍꯣꯟꯕ ꯁꯣꯔ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯈꯪꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨ ꯂꯣꯌꯥꯁꯨ ꯃꯆꯦ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯗꯨ ꯇꯔꯨꯅ ꯎꯔꯝꯃꯤ ꯇꯔꯨꯅ ꯇꯨ ꯑꯥꯗ ꯂꯥꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯗꯨ ꯂꯣꯌꯥꯅ ꯂꯥꯛꯂꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯇꯔꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕꯗꯣꯝꯗ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯎꯔꯦ ꯃꯈꯣꯏꯁꯨ ꯂꯣꯌꯥꯒ ꯊꯣꯏꯕꯤꯒ ꯂꯥꯛꯂꯤꯕꯗꯣ ꯇꯝꯅꯥꯅ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯏ ꯅꯪꯁꯨ ꯃꯥꯒ ꯁꯛꯈꯪꯅꯧꯗꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯅ ꯇꯧꯔꯒ ꯊꯣꯏꯕꯤꯒ ꯂꯩꯁꯤꯒ ꯁꯛꯈꯪꯅꯍꯜꯂꯝꯃꯤ ꯂꯣꯌꯥꯗꯤ ꯂꯩꯁꯤ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯂꯣꯌꯥꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯊꯣꯏꯕꯤꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤꯅ ꯑꯕꯨꯡꯉꯣ ꯍꯧ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯀꯧꯕꯒ ꯇꯥꯗ꯭ꯔꯤꯈꯩ ꯃꯪꯂꯒ ꯂꯩꯔꯤꯗꯨꯅ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯂꯣꯌꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯂꯣꯌꯥ ꯃꯆꯦꯅ ꯆꯤꯡꯂꯤꯗꯨꯗ ꯆꯠꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯃꯤꯠꯅꯗꯤ ꯂꯩꯁꯤꯗ ꯍꯟꯗꯨꯅ ꯑꯗꯨꯝ ꯌꯦꯡꯂꯝꯃꯤ ꯇꯝꯅ ꯂꯣꯌꯥꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯔꯤ ꯅꯨꯡꯒꯤ ꯊꯣꯏꯕꯤꯒ ꯂꯩꯁꯤꯒꯁꯦ ꯃꯁꯛ ꯈꯪꯅꯍꯜꯂꯨꯕꯅꯣ ꯑꯩꯕꯣ ꯂꯣꯌꯥꯅ ꯂꯩꯁꯤꯁꯤ ꯄꯥꯝꯂꯗꯤ ꯑꯩꯅ ꯀꯝꯗꯧꯕ ꯑꯁꯤ ꯍꯥꯏꯅ ꯇꯝꯅꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ ꯇꯝꯅ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯥꯏꯊꯣꯡꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯃꯤ ꯇꯥꯔꯛꯂꯝꯃꯤ ꯂꯩꯁꯤꯁꯨ ꯇꯝꯅꯥꯅ ꯈꯜꯂꯤꯕꯗꯨ ꯈꯪꯂꯝꯃꯤ ꯏꯇꯥ ꯅꯪꯅ ꯈꯜꯂꯤꯗꯣ ꯅꯇꯥꯅꯁꯨ ꯈꯪꯉꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯏꯇꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯣꯏ ꯑꯁꯨꯝꯅ ꯂꯩꯁꯤꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯂꯣꯌꯥꯗꯨ ꯃꯆꯦ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯁꯤꯒ ꯃꯥꯒ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯅꯍꯜꯂꯨ ꯍꯥꯏꯅ ꯇꯛꯂꯝꯃꯤ ꯑꯕꯨꯡꯉꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯅꯪꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯇꯤꯟꯅꯒꯦ ꯍꯥꯏꯗꯗꯅ ꯅꯨꯄꯤꯒ ꯇꯤꯟꯅꯒꯦ ꯍꯥꯏꯁꯤꯕꯨ ꯇꯟꯗ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛ ꯅꯧꯅ ꯈꯨꯜ ꯍꯣꯡꯂꯛꯂꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒ ꯀꯌꯥꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯦ ꯑꯩꯒ ꯐꯥꯎꯕ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯕ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯁꯛ ꯇꯥꯛꯇꯣꯏꯅꯣ
ꯁ꯭ꯋꯥꯏꯗ ꯉꯔꯪꯂꯅꯨ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ ꯇꯥꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯃꯧꯄꯥꯗ ꯆꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯣꯌꯥꯁꯨ ꯃꯁꯦꯟ ꯑꯗꯨꯝꯅ ꯆꯩꯔꯝꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯝꯅꯥꯗꯨ ꯃꯥꯒꯤ ꯃꯃꯪꯗ ꯑꯀꯤ ꯑꯈꯪ ꯇꯧꯕꯗꯨ ꯍꯥꯟꯅꯗꯤ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯇꯝꯅꯥꯗꯨ ꯇꯨꯝꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯇꯝꯅꯥꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯁꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯁꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯦ ꯉꯥꯏꯍꯥꯛꯇ ꯎꯏꯊꯅꯕ ꯇꯧ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦ 이마, ay pinusilaga tumbagizay. Ay tumapamdigi ma, ay tumbagizay. Tamnagi mamadu, masagi mataudu yengba ngamda, mamitagi mapi taraklami. Tarakliba mapidu, pisina taytoklaga, mapurebdo unsilaga, maybi kaunaba hayrami. Madu tabda tamnagi mapabungdu, maybi kawasyan kirami, leisisu, tamnagi paudu tabada, tamnagi managda laklami. Tamna, kaino nang natarawliba madawsiba. Laisi, ay misiya ko isin baga, aki basaktam gata, ay misiya isin baki laisi, ay kisay. Tamnagi oriba matawduda, laisi na, tamnabu, tapna makutuna, mananggaduda nanbiduna tembirami. Tanjaduda, tamnagi mapana, laizo hay kinakalda layba maybidu, buduna laklami. Maybina. Yung sige ako'y bada, kanagumba magitaway miril na. Yakabong oydun layre. Asi hayduna maybiduna, yung madugi ako'y badu, ko'y laylayduna yenglami. Asum yenglakbada, yung madugi maka oyrap na, nabapambi mahoribado urami. Madu ubada, maybidugi masada, asaba nusit amon yesilami. Arayba tabuk amadi, oiroy tawrina tawribase. Thawai asi, asama thawai oide. Matik mayay siyan mo thawai ni. Asi hayduna maybiyadu, tamnagi katamna changlami. Tamnagi oiriba matawduda, maybiduna, laywa masolaga, tamnagi lawayda nanthabirami. Adom ni hek tawbadagi, tamnadu, tamna phamungni hipthaduna, tumthakirami, tamnagi mamana. Ima maybi, ay isasi tawribasibu karino. Mama aidi, isasigi matawsi yung mangamche. Ibema, karisu thoyna warno, hawsikti, ayna phanaba loyna silage. Ima maybinane, phanaba uda sinbiyo, isagi thawayda kanbiyo. Mama ayna, isagi thaway bu pigaw saana yachari. Asi hayduna tamnagi mamadu, maybidugi makhong konduna kaplami. Tamnagi mamagi matawdu, maybidugi thamoyda nungaitaba phawrami. Aduna, mahaki ahiba pumbu sizinaduna, tamnabu kanaba hotnagani hayrami. Tamnagi mapadu, mamitagi tarakliba mapidu taytoklaga, magi nupibu themjinbirami. Maybiduna, hibungo, hawsikti, nasanupisa tumlingi matam asida. Mingsel apakpa mathuna, thawrang tawro, thabak asi, ngasi numidang tajingayda, tawhongnaba tawsi. Sangthakrabadi, aphabasu oiroy. Hoy mamaybi. Asi hayduna tamnagi mapadu, mingsel apakpa thiba satkirami. Nakal amaromdana, laizagi imungda, tamnagi paudu tabada, laizadu, mapurebda hangbu chalusi haina hayrami, adubu, thembungna, laiza matomda chalu haina hayrami. Kari nupano masibo, wabata haibadane, yaba kauba laytabasibo. Kari nupino sibo, matomda chalu haibasibo, kayam kairamno khongdiwani. Asi hayduna matay manawdu, maray amu yenaraklami. Kaina thangda, laizana ngamdana, themunga loinana, tamna hoyda laklami. Asomdana, tamnagi mapana, koisen senduna, mingsel apakpa mathirami. Tamnagi mapaga loinana, nupa ahumari, mingsel apakpa mathangzilaklami. Ibungo, nakoy karana, ibeba tamnagi makhong mukhutse, chena punsilo, aduga horen, mingselsi, magi mathagda, thangadawribani. Matamduda, mahakna, makhut makhong ase, thadoknaba hairakpa matamda, nakoy kanamtana, pulisi, lagthokpa yadeko, aduga nakoy loinasu namit usingadabani. Asi hayduna, maybiduna haybagi matung ina, nupa taramukna, mingsel apakpadu, tamnagi mathagda thandarami. Aduga, nupa singdu mamit loina usilami. Adom ni hek tawbada, tamnagi masadu, phayeng chinglaga, kapalawba hawraklami. Baba, Baba, I am nawari. Ay khongkot pulise, amuta lagthokpiyo. Baba, I am nawari, Baba. Ay mamuta lagthokpiyo. Asi hayduna tamnadu, hikna kappa hawraklami.
ꯃꯁꯥꯅ ꯋꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯇꯝꯅꯥꯒꯤ ꯃꯄꯥꯕꯨꯡꯗꯨ ꯃꯁꯥꯒꯤ ꯄꯨꯜꯂꯤꯕ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯝꯅꯥꯒꯤ ꯃꯄꯥꯗꯨ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯇꯝꯅꯥꯅ ꯍꯩꯖꯕ ꯄꯨꯝꯕꯗꯨ ꯇꯥꯕꯤꯗ ꯑꯗꯨꯒ ꯇꯝꯅꯥꯒꯤ ꯃꯁꯥꯗꯒꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕꯤꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯕꯗꯒꯤ ꯇꯝꯅꯥꯒꯤ ꯃꯁꯥꯗ ꯆꯪꯂꯒ ꯂꯩꯔꯝꯕ ꯊꯋꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯃꯌꯥꯝ ꯅꯃꯤꯠ ꯄꯥꯡꯂꯣ, ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯔꯣ." ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯅꯨꯡꯊꯪ ꯑꯃꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯇꯝꯅꯥꯒꯤ ꯃꯁꯥꯗꯨ ꯋꯥꯈꯜ ꯃꯥꯡꯂꯒ ꯐꯃꯨꯡꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯇꯝꯅꯥꯒꯤ ꯃꯃꯥꯅ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯕꯦꯝꯃ." "ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯃꯁꯥꯁꯦ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯣ. ꯉꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯏꯆꯦ, ꯏꯆꯥ ꯇꯝꯅꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ?" "ꯍꯣꯏ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ. ꯑꯩꯗꯤ ꯃꯔꯥꯡ ꯇꯧꯔꯤꯉꯩꯗ ꯅꯈꯣꯏ ꯂꯥꯛꯄꯒꯁꯦ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯃꯥꯒ ꯂꯥꯏꯖꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯈꯔ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯝꯅꯥꯗꯨ ꯑꯀꯤ ꯑꯈꯪ ꯇꯧꯕꯗꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯅꯣꯕꯥꯞꯇꯨ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯇꯝꯅꯥꯒꯤ ꯃꯃꯥꯅ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯦ ꯌꯥꯟꯊꯠꯂꯁꯤ. ꯃꯁꯤ ꯂꯩꯔꯤꯈꯩ ꯏꯆꯥꯁꯦ ꯇꯨꯄꯛ ꯏꯆꯟ ꯆꯟꯗꯨꯅ ꯂꯩꯔꯅꯤ." "ꯍꯣꯏ, ꯌꯥꯜꯂꯁꯤ. ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯍꯦꯛ ꯌꯥꯜꯂꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥꯒꯤ ꯃꯄꯥꯗꯨ ꯈꯨꯄꯥꯏ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨꯁꯨ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯥꯒ ꯊꯣꯏꯕꯤꯒ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯁꯤꯁꯨ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯤꯅ, "ꯊꯣꯏꯕꯤ, ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ?" "ꯑꯩꯕꯨꯔꯣ? ꯈꯨꯔꯥꯇꯣꯟ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ. ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯣ?" "ꯍꯣꯏ, ꯑꯗꯣ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯁꯦ ꯅꯣꯏ ꯏꯄ꯭ꯋꯥꯔꯣ?" ꯊꯣꯏꯕꯤ ꯂꯩꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯤꯇꯪꯗꯤ ꯉꯛꯏ꯫ ꯑꯗꯨꯕు ꯂꯣꯌꯥꯗꯤ ꯂꯩꯁꯤꯅꯒ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯍꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤꯒ ꯂꯣꯌꯥꯒꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯣꯌꯥꯅ ꯂꯩꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯩꯁꯤꯅ, "ꯂꯣꯌꯥ, ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ. ꯑꯗꯨꯒ ꯅꯪꯕꯨ ꯇꯁꯦꯡꯅ ꯈꯟꯖꯕꯗꯤ ꯇꯝꯅꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯂꯣꯌꯥꯗꯨ ꯂꯩꯁꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯃꯗꯨ ꯇꯥꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯅ, "ꯂꯣꯌꯥ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯨꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯗꯨ ꯂꯣꯌꯥ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯅ ꯂꯥꯎꯔꯤꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯂꯣꯌꯥꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯕꯗꯨꯗ ꯂꯩꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯥꯗꯨ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯑꯕꯨꯡꯉꯣ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯅ ꯅꯪ ꯊꯤꯕꯗ ꯂꯩꯀꯥꯏ ꯁꯥꯠꯂꯦ ꯑꯗꯨꯒ." ꯂꯣꯌꯥ ꯃꯁꯦꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯏꯉꯛꯉꯛꯂꯝꯃꯤ꯫ "ꯑꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯆꯦꯗ ꯍꯥꯏꯌꯣ. ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯂꯛꯅꯔꯛꯂꯒꯦ? ꯃꯤꯗꯨꯗ ꯍꯥꯏꯌꯣ. ꯏꯆꯦꯅ ꯊꯣꯛꯄ ꯇꯧꯒꯦ." "ꯆꯦꯊꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥꯗꯨ ꯃꯆꯦꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯂꯨꯕꯗ ꯂꯩꯁꯤꯅ ꯊꯤꯅ ꯆꯩꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯈꯨꯟꯗ ꯃꯧꯄꯥꯒꯤ ꯃꯅꯪꯒꯟꯗ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯗꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯂꯩꯁꯤ, ꯊꯣꯏꯕꯤ, ꯀꯔꯤ ꯂꯩꯔꯒꯦ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯐꯝꯂꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯂꯩꯁꯤꯒꯤ ꯀꯥ ꯌꯧꯕꯒ ꯂꯩꯁꯤꯗ ꯃꯧꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯅꯥꯗꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯂꯩꯁꯤꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗꯨ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯗ ꯊꯣꯏꯕꯤꯅ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯇꯥꯔꯝꯃꯤ꯫ ꯇꯝꯅ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯅ, "ꯊꯣꯏꯕꯤ, ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯂꯣꯌꯥꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯝꯅꯥꯅ
ꯃꯥꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯇꯝꯅꯥꯗꯤ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯅ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯇꯝꯅꯥꯒꯤ ꯋꯥꯐꯝꯗꯨ ꯃꯧꯄꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯗꯨ ꯊꯣꯏꯕꯤꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯅꯥꯗꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯄꯅꯥ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯂꯩꯁꯤꯅ ꯇꯝꯅꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ, ꯋꯥꯔꯤ ꯁꯥꯗꯧꯕ ꯂꯩ꯫ ꯇꯝꯅꯥ, ꯂꯩꯁꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯂꯅꯨ, ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯂꯔꯣꯏ꯫ ꯇꯝꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯅ ꯐꯅ ꯀꯟꯅ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯇꯝꯅꯥꯅ ꯂꯥꯟꯅ ꯂꯧꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯂꯩꯁꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯗꯨ ꯂꯩꯁꯤ ꯍꯣꯏꯗꯒꯤ ꯍꯜꯂꯛꯂꯒ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯑꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯂꯩꯁꯤꯅ ꯇꯝꯕꯗꯒꯤ ꯑꯩꯁꯨ ꯈꯪꯂꯕꯅꯤ ꯇꯝꯅꯥꯅ ꯅꯪꯕꯨ ꯈꯟꯖꯩ ꯍꯥꯏꯕꯁꯦ꯫ ꯆꯦꯊꯣꯏ, ꯑꯩꯗꯤ ꯇꯝꯅꯥꯗꯨ ꯀꯌꯥ ꯍꯩꯅꯗꯦ ꯍꯥꯏꯅ ꯆꯦꯊꯣꯏꯅ ꯈꯪꯂꯤꯕꯗꯨꯗꯤ꯫ ꯑꯕꯨꯡꯉꯣ, ꯅꯪꯅ ꯂꯩꯁꯤ ꯅꯨꯡꯁꯤꯖꯕꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯥꯕꯤꯔꯛꯇꯕ ꯃꯇꯝꯗ ꯅꯪꯅ ꯐꯥꯎꯈꯤꯕ ꯑꯋꯥꯕꯗꯣ ꯅꯤꯡꯁꯤꯡꯉꯣ꯫ ꯃꯗꯨꯃꯛꯅꯦ ꯍꯧꯖꯤꯛ ꯇꯝꯅꯥꯅ ꯐꯥꯎꯔꯝꯒꯗꯕꯁꯦ꯫ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯂꯣꯌꯥ ꯃꯁꯦꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯂꯣꯌꯥ ꯃꯍꯥꯛꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯨ ꯇꯝꯅꯥꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯥꯡꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯈꯜꯂꯛꯄꯗ ꯇꯝꯅꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯦꯊꯣꯏ, ꯑꯩ ꯆꯦꯊꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯅ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯥꯏꯖꯗ ꯂꯣꯌꯥꯒꯤꯗꯃꯛ ꯇꯝꯅꯥꯕꯨ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯍꯩꯃꯥ ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯃꯤ꯫ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯗꯨꯅ ꯂꯩꯕꯅꯤ ꯏꯆꯥ ꯇꯝꯅꯥꯗꯣ꯫ ꯃꯣꯏ ꯄꯥꯕꯨꯡ ꯊꯕꯛꯁꯤ ꯊꯨꯖꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯊꯦꯝꯕꯨꯡꯅ, ꯍꯥꯏꯕ ꯐꯥꯎꯕ ꯆꯪꯗ꯭ꯔꯦ ꯅꯨꯄꯤ, ꯅꯪꯅ ꯍꯔꯥꯎꯔꯤꯅ ꯇꯧꯔꯤꯗꯣ ꯌꯦꯡꯅꯤꯡꯗꯦ ꯂꯥꯏꯃ꯫ ꯑꯁꯨꯝꯅ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯊꯦꯝꯕꯨꯡꯗꯨ ꯇꯝꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯇꯝꯅꯥꯒꯤ ꯃꯄꯥꯕꯨꯡꯗ ꯂꯣꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯝꯇ ꯇꯥꯈꯤꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯃꯦꯟ ꯇꯥꯅꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯝꯅꯥꯅ, ꯕꯥꯕꯥ, ꯑꯩ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯌꯥꯕ ꯉꯝꯂꯣꯏ꯫ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯍꯥꯏꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯇꯝꯅꯥꯒꯤ ꯃꯃꯥꯅ, ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯒ ꯅꯪꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯄꯥꯝꯗ꯭ꯔꯦ꯫ ꯇꯝꯅꯥꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯇꯝꯅꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯣꯌꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯗ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯇꯥꯏꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯂꯩꯁꯤꯅ, ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯅ ꯂꯥꯛꯂꯝꯕꯗꯒꯤ ꯇꯝꯅꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯥ ꯇꯥꯈ꯭ꯔꯖꯥꯠꯂꯣ? ꯑꯗꯨꯒꯤ ꯂꯥꯟꯅ ꯂꯧꯔꯤꯖꯥꯠꯂꯣ? ꯃꯗꯨꯒꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯐꯔꯦ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯗꯨꯁꯨ ꯑꯩ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯕꯤꯗꯨ ꯑꯃꯨꯛ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯅꯥꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯅꯥꯁꯨ ꯊꯣꯏꯕꯤ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯆꯪꯉꯣ, ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯁꯤꯗ ꯇꯝꯅꯥꯅ ꯊꯣꯏꯕꯤꯕꯨ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯕꯤꯅ ꯇꯝꯅꯥꯒꯤ ꯃꯐꯝꯗ ꯆꯟꯅꯩꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯝꯅꯥꯗꯨ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯅ ꯑꯃꯗ ꯂꯥꯟꯅ ꯂꯧꯅꯔꯝꯕ ꯄꯨꯝꯕ ꯁꯦꯡꯗꯣꯛꯅꯗꯨꯅ ꯇꯝꯅꯥꯒ ꯂꯣꯌꯥꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫